ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ. ngasisu mayambu taramna oksari mausagum ngasisu asengba thokiba horror story amamu mayamgidamukta puduna laksari wari sibu landok sakiba matamda soiki landhiba yawragasu mayamna ngakpinaba haizari phare adudi mayam wari si haunaba tawjarage boarding the phaibok masin manau inglaba ningtham tha matamni babai ma yahungana hogalaga masa oiba ibo ayuk tuition sanabagidamukta tumba hawdok pirakli aiso hawganingda hawganingna tumsit phaboi phada boy tumbado hawgalli mai mit brush tawbo loiraga saning boy saningda boy asa thakara sa selaga babagi gari masa aduda tuition mafamdo yaungnaba laammi lamben su leicina pungyom yom dagi thorakpaduna labuk lamang phawraga lakpa matam aduda ahingi mangdaina uramba thawdok khara wakanda tuition mafam adu yaudringai tamna tamna ningsinga amni matam du soina class 9 karpa matam masaida babana mahuksa ibu tuition thinbiri school ne kyobagana imanabi kiyama pullang duna leiri aiga ben samada phaminabi imanabi ani duna aingoda wafa ma hawdori thaja khudi school gi boarding da loina sangnarani nangdi kam tawdoriba school gi sar phangdana so handaki sahi simadi class 9 kariba akhoi se school asigi boarding da leitaba mata yade hai sar madam hoina su boarding da leyu hai maram hai babu parikha gi suggestion mayam ma akhoi da takpi gani hai ilijaga aiga disangani aigi babana paisa bok thiba loi khrama ni hai rakhi aingonda wapam ado dori ba imanabi edu gi mamingna doli kawi aisu doli madi ilija mkhoi ani na boarding da sangani hai rupaduda ngayag isa da wakhal madi khalami yumda lairik pa abasi po sukyamna panindra kansida aibu boarding da muk lekhiba taribrane aidi talli da boarding da leibasi yumda su tuition phajana salli sida lerga tapaga tuition da tapaga dum amhani aduna aidi boarding asida leiroi khalami hojiki imanabi ani adu da soina sumna hairami imanabi ani aidi boarding se yamna leningde imana pokpadagi su leiraktri aigi wainadi leitraga su yani khalli yumda tu tuition phanayam salli aduna nabani edum leiminaro aidi leningde hairami hojiki imanabi asna muk thaja nangsu leirusi kaino khangde saribom sana boarding da leitaba satrak khudima ten kaba yaroi haibani nangsu nang thokpa tawjaro khoidi boarding da sangani hairakhi asumna hojiki imanabi akoi humsi wari sum sanaringai classroom maduda khoi classmate phaibok machin manawani yawrami mamingna sana thukpi sana lembi kawi mabani gi maming si masak manabada natana maming su khara dum manarami akhudi masimana wani se karambana sana thukpino karambana sana lembino haibase masak manabanina khantok pom khangamde adum amabu oiradi sana thukpi natraga sana lembi haidana dum kaurami mabani su sungere langera haw haidana hekta khumai hojiki phaibok masimana wani se ngoksung ngauraga mabani se masa su yamna noirami numito masimana wani dugi maraktagi amadi classroom adudai khangkhangawdana wantharaki akwasu matodu ubada yamna pakhana manakta sangsalami lairik taiba madam aduna su classroom mataida lairik taiba sar madam simbu kausalami adumna masimana wani dugi maraktagi amana gyan mangduna wantharakpaduda amadu sui khangkhangawdana masada thak niyaga classroom masida karino ma leire haidina pukapta kapkhalaki wanthari badusu sar madam hoina masadu mapam saba mada hipalaga mayam su kuchen senduna laknarami kona thangda sar amagi gari sauba mada puraga oza amani ga mapam karaidano khangdana pukhi ngayaki matung makoi imung manungi mi laktuna sana thokpi se muk puraga satkhi classroom da wanthari tuna sana lembi hoirami numito mataw dumna thorakpaduda classroom khudima khwa wa langkhanaraktuna class loba yarong khide mamang da so hojiki phaibok machin manaw se classroom da wanthaba yawkhrabani makoi se kari maram gino khangde matam anambada tumaina toina hekta tawalli numitumadi kina koi se yumda dum halaknarami matangi numitagi de hojiki machin manaw ani du school asida mukhana lakhidre school adugi oza singda hanguba matam da so makoina su khangde khumai idea marom na boarding da leibadu yamna tanbani adubu school adugi phangdo saraduna Satra singi mama mapa loina kapkalaga
Meeting ama tawraba matung akoy si boarding da thamdaba yaroi hairakpadagi babai mana so engonda kanna takpa haurakhi ai su boarding da leiro mayam su loina leini hairabanina ai tomda tongana tana muk lehudaba haibadu ayengwai engonda mangjaba lakani haidana babai mana isu leitaba yaroi hairakhi mataw sumna isu upai leitabadagi boarding adu da tanna tanna satpa tarammi masigi matung numit tha phaba pungpham matam yengduna Isungi manaba kaya ga pau phaunarga isu boarding atu da laami aduga school gi boarding hairaga tungana koise school atu da gi salaga leiga da basu natte school atu da boarding su yauna pulap puna leiga duri bani school atu su lam sauri matik lam machet amata manghandana saungna pungtap ta tap thoami akhoi myamna leiga duri basu su naungna tap thorpa jaga amada leiga duri bani ahamanu mitude akhoi myam se mafam adu da wa langduna Wakanda kaya thudong khajaluba tawduna dum pulai da leinarami hapta ama mukti mafam aduda khoina leibada kaya thudongna leiba hinada ba haibadudi oiramde adubu nongmade koise school chaluraga boarding aduda halakpada matam koina school karu udraba sana thokpi amadi sana lembi hojiki phaibok machin manausi akoigi ka aduda machin manaudu phammaga leirami machin manaudu ubada khoi myam su pungak ngaknarami Mayamna sumabani bo haraw kawang ba tawbirami. Nabani din nahan kay school so karakte kay dawa yawruraki hangami. Ako'y nahangiba wahangi pa kumdo matsimanawan nido pakpak kumakte. Kung natangda nido gi maragtagi amana sumna kumei. Kariso tawde wahiya sitang hairamaga. Imanabi magi pamung beto da mabani si prap sangaga hipsan ki. Hujiki imanabi esina zo sanatopi sanalembi. Adugi pamung beto ay gini. Nabani gi matayda ahangba mayam ama leirisi asidagi ama khallo hairammi adumna imanabi eduna machin manaw aduda hek hairubaga angakpa kiba mitiyeng amada mabani maksap manana hojiki imanabi eduna mamitna khana yengakhi mataw aduda khoi mayamna su machin manaw du nataba imanabi ama aduda tapna mapanda kauthoga sumna hairammi priya nang horen tamna kona saroi medam hoida hairaga yengu hojikti makhoida hekta hairukhinu Nangsu hauba natro hojiki mabani ki mitnengdo aduna nang horen tamna hainaro hojikti hairukino hairammi imanabi priyana amu as kaidawigi masigi machimanawani sina amuk ngasi amuk laksalamino aidi makoiche tokraboy ningurabani makoi bolana ubagi wadi natte yengone makoi machimanawani sina akoi mayamga ngangna saknaba yarmagabo akoi na makoi ga kaidawigi luina tinani ngoidoino khangde tawrise gi dawsna marolama Nakoi atay gida na tawdraga ay gida hekta ama natraga ama hekta thoi hairakhi matawasum na boarding aduda khoi ga punna leiminaba sar medamda hojiki imanabi esina magi betni mabani ne hipchalaga leikhre sar hoi medam hoina makoi da phajana mukta haibiyu hairubadagi boarding aduda leiba sar amana hojiki phaibok machi manawani dugi manakta sangduna tapna sumna hairami sanathopi sana lembi sarwa mata haigene yengunabani na hoje khippiba phang besi Nakoigi namanabi priyagi ni ado nabani gi ahangba bet mayam ama lei masidagi nabani na pamba ma hekta khallu masidi mi gi waikre hairammi saraduna adumna phana them nauduna hairabasu hojiki masimanaw ani do masa masa da karisu nasungba tawdana makoigi tawphom thokpo ama adum tawraka leirammi amukasu saraduna hairubada mamangda khoida mamina khana yengakiba mataw adugum saraduda sumuna yengaktuna Machimanaw anido puklaw na haugalakhi aduga khoi myamna tumiba matai tang bada leiba ahangba bet amada yamna songna machimanaw se gong satkhi mataw aduda saro du suwa makataramde tumina yenga ka leirammi imanabi priya da su yari ko hujikti hairamaga sara du so khoi ka du da gi thokhi amarom dana khoi myamde hujiki phaibok machimanaw anidu gi mataw aduda makhoi ga punna leiminani khanbada ki bada loirammi Namidangi matamna boarding aduda leiba oja singduna class khara lobiramaga akhoi so sa khara sarga lairika mukna hak paramaga pamungda tumma sangnarami machimanaw ani dudi thongnaw mapaduda thongnaw adu laungna hangthoga mapanda mabani si karigumba mamunna yengaga leiminarami akhoi mayam su makhoida yengdaba sarga amu muktumina yengduna tumnaba pamungda mukloina kanarami aisu numitudi sada pungkida kijarakpadagi Aiga luna tinazabi imanabi doli amadi Elizada sumna hairammi. Nabani gi marakta kanano maiga tuminasi.
Ngasidi ay itomda tumba kire hairami. Ay na dumna hairubadagi doli na musum na kume. Way na yay na iso itomda tumba talaga layramini. Ay gaway na tuminarasi hairaki. Iliza na musum na kume. Ngamaro na bani kag tuminabayaroy ay sukizay. Ano na iso na bani gimaragta kanano maga tuminasi hairaki. Ado po pamungbet amada miya humdi tumba yada banina. Ako yung si lupa sa piya matatos taurami. Maduday ka doli ka tumba tarami. Ilizadi upay lay tabadagi matumda tumami. Ay hingi matangpung baro matara pa matamasayda. Imanabi priya si mamangda hikit singa ka kapagki. Ado ka masagi makuto na masagi makawri saram maduda. Kana mesanjara ka sa tumami. Madudagi ako sa amamamtuay na pupuklaw na hagpanaraga. Priya ki managta sangami. Ado ka hagdok pirami. Ngagliba di mana tumami ba layram liba mong matawado ubada. Ako'y di amuk kay hena kiba haibada wayrami. Panakoy na mayam sangda na makun masatek pido na hagduwa pa matong. Priya sa kapag tumbado puklaw na hagbalaki. Ado ka magi pamungdagi puklaw na hagbalak to na mapanda sentoki ke taurami. Ako'y mayam so priya po kamami. Kayo priya nang natawrido po karaydo no nang nasat ke tawrido po hangami. Masok kuwa nagyalak padagi magi pamung managtasang do na. Amuktam na pamdaki. Aduga sanatupi sana lembi na layri pa mapadomda. Mamito na mun na yangami. Matamado da imanabi man na sukado ki may dukang tantalaki. Miko bado da angag pa matong ni mayam si priyagi mataodo da kwetsensya na ringay. Matsin manawa ni dugi wakando ngay hakaktung na rubado. Kaado ki mayado na hek talak pada. Matsin manaw do mabani na tumiba pamungbet matakado da. Sap-sap yung nalepaga kwayrom da uwalaga mun na yengaga layrami. Mayam sumabani bu ubada kangbadagi ngahaktang nga duda kwelaw-kwelaw lang narami. Ako'y nadum na kado da lang mamukondo boarding nga duda layriba. Par medam mo'y natabadagi. Ako'y ikada medam ang masangaki. Medam da so ako'y ikada uri-uri makong hek tangzalagpaga. Ako'y rom da hek kiyangagpaga masumatsimanawan ni dugi. Matawado kang uuro badagi masada. Bukang hek kangki. Adu ako'y da so sumnahayri. Kaidong narga noy buhay hinga sida kana-kana lang nari ito po. Kaidong naruba yawar kaya hangai. Ako'y mayam sa tumin-tumin na lay kanaso kumnaramde. Kung na di medama to sukang ba mali. Matsimanawan ni dugi managtatam na tam na sangki. Aduga sum na hayrami. Sanatopi sanalimbi kayo na bani na pamunga duda. Sabing naliapagalay dito na. Tumnaba tawar si hayang amok na kwede school amukloy na sanaduri ba ni. Ayang tumdraba din ako'y nasaloy na suwa ni tumo ko hayrami. Aduga ako'y rom da sumukuondo na ako'y sutum na batawro. Hayang kayo dumay na hinglak ka na kanalaw kano. Tumnaro hayraki. Medam na dum na hayro badagi hawzikin masimanawan nito. Amuk mabani si tumtaki. Ako'y suwahing dumadimit na dayang naragat sibon-sibon wari sana rami. Ay nasutam na payok manung da imanabi doli da sum na hayrami. Doli priya na hawzik ka na lawri ito magido karitaw bagi way basano hangami. Doli na mukhang de suki nagakibaga wariga matasara kanu. Ay tumnang da sutum bathemage nang sutum na batawro hayraki. Asum na numitugi heng dumadi ako sa kina-kina ng puda dumtum salami. Nung hengan bagadi ako sa iskun salam dahi priya si wa matangang de. Medama magi managtasang doon na mayong gimida puan tawbiyo hayrami. Medam na supriya ng kaidawraki hangubada. Masi karisok humde puan da tawbiyo da hayrami. Kung na medam na mayong gimida puan tawdo na priya si mapamamada tokdo na. Kari kumawari kara mapaga mamaga tatamami. Masigi matung ako sa iskola mukpun na san minarami. Classroom da so ko'y nangarangahing kaidawrino hangbata priya si. Ako'y da kari matataktora kide. Ngagliba di classroom madu da so hawziki paibok masimanawan ni sina. Priya da matampumba da muna dumgiye nga kalayrami. Skun sutiyek tabaga priya gi magi posay singadu. Aduga masayahan ba purit piron hongtuoga mapanda tuoga. Kanagumba malakpang ngayba dong nangayra ka layrami. Magi mataodo daw ko'y mayam na supriya ng karayda sa tuyno. Yung da salagya hayriro hangbada. Masaya dum tuminalay nga haki matong. Mako'y mong manung gimiyo sing lakto na saan medam hoy ka. Wari ngayak sanar mga priya si boarding nga dudagi puro ka satki. Ako'y karaman na susar medam hoy da priya na satki bado. Kaya wagi no hangubada. Saroy na suna kumi. Kang di na masik kaya bayawar bazano. Mako'y gimong manung na mapurge haid na pukre. Na ko'y di marong kang dro hangai. Ako'y sukang di kumami. Adum na priya na boring nga dudagi toki baduda.
नुमितुगी अहिंग अदुदा माना तौखिबा मतौ अदुगा अखोइसे इसा इसादा करिगुम्बा सिंगनाबा अमा पोआमी ख्वाइदगी ngakliबदी प्रियाना तुमंबा हिपंबा फमुंग अदुदा मचिन मनाउदु प्रप प्रप सांखि अदुगा प्रियागी समचेत अमा फमुंग अदुदा लेहौखि मदुगी समचेतु मचिन मनाउ अनिदुना तापलाउना पाइरगा मखोइगी मनाक्ता पुसनखि मतौ असुमना फाइबोक मचिन मनाउ अनिदुगा अखोइसे यामना कीना लेमिनारामी अहिंगदसु मचिन मनाउ अनिसे थेंगा फौक तुममदे मखोइगी कागी थोंनाउ अदु नोंग तागिरा तारोइगेरा अदुम हांगतोगा मपानदा अदुम मुन्ना येंगागा लेरम्मे मतम पुम्बदसु मचिन मनाउसे स्कूल तमकारगा लाइरिकसु कया पारमदे स्कूल हलागा बोर्डिंग अदुदसु नुमिदांग क्लास लौबदसु मबानीसे मतम अनंबदा यावरमदे मबानीगी थोपा खोइना लेरिबा रूम मनुंग अदुदम बुरुंग बुरुंग करी वरी सानरिबनुसु खांगदे मतम अनंबदा मतौ अदुमना लेरम्मे नोंमदी मबानीना नुमिदांग साकचारमदागी क्लास तो यावमलक्तबदगी सारमना अखोइदा मबानीगी मरमदा हंगामी करिगिनो मबानीना एक्स्ट्रा क्लास याव याद्रिबसी मसीना अखोइ खंगब्रा हंगाखि अखोइनासु सारदुदा खंगदि करी मरमगिनो खुम्मी मदुदगी सारदुना ngasidi yamne important oiba topic khara taakani मखोइ यावदबा यारोय अदुना नखोइ कनानो खरा सलगा मबानी कौरुसो हाइरम्मी सारदुना हरिबा वाफम अदुदा अखोइदि मचिन मनावनिदु कौबा चटपा कीबदगी अखोइदि वा अमता ngangnarमदे अखोइगी मतौदुदा सारदुसु सावबदगी हाथु अथु क्लासरूम मदुदगी थोखि अदुगा मचिन मनावनिदु कौबा चटखि सारदुना हेक थोखिबगा अखोइ म्यामसु वा ngangnade amana amada munna munna yengnarga leinarami ngaki matung sado khoina leiriba kadomdagi yamna kanna laurakhi maduda khoiso kina kaidawa yauraba jano haidana akhoi kaduda mayamse sangduna yenguba matamda sargi makokto kaibagi mongda makok adudagi I ngakta tarakhi machimana wani dusu yamna saungna saraduda ngarang ngangduda munna yengaga leirami akhoi mayamna su saraduda kaidawrge sar कमाइना तौरिनो मिदाम कौरगे हंगुबदा सारदु वामता ngang de tumina makokto mage rumal aduna melaga hatu atu kadudagi thokhi ngaki matung midam khara sangaktuna koise kaamna pulap hoijalame aduga sarda thokibadu matau karamna thokibano nakhoi khangobra hangai akoi myamna so asengba dum hairami akoi di class ta lei maduda sardu mabani kauruni chatkibani ngaki matung kana laurkiba makholama khoi myamna tai haidana sangubada matau tumna leirambani medam akoi sana lembiga sana topiga si yamna kijai mabani se mayamga manada bomong matau me tawi hairami medam na somuk yare khoi khangi phibam si yaurabadi sar phangdaga principal ga complain ama thangata ba yara roi nakoi chu section na leyu ka hena su khanjalunu karisu tawro khoi mayam leiri hairamaga thoki numitogi nonghek nganbuga sar phangdaga ga sar principal gana sana thopi ama di sana lembi machimana wani siga kamada kupna karigumba wari khara sanarami aduga makhoigi imung manunggi mi su loina kaurami khwaidagi ngaklibadi makhoi imung manunggi mi sing adusu ek yengbada karino mai tawi numit adudagi machimana wani du boarding asidagi lokthoami tawdabu makhoi se tanthokpa makte tanthoamde aibadi machimana wani du school de dum karami akhoi chu makhoi sakre haidana wakhan se nena tana leinarami lairik su nena tana paba yarani haidana ahinga tumdabasi nungaina tumba phangani haidana yamna harauzarami adubu masigi tayo narakpada mabani hek sakhraba matung mafam asida amukka hena kiba thodok kya ma thorakhi numidang mabani na leramba hipamba mafam jaga adaida mabani na hana lerambagi mong matawdung na burung solapa makhola mati mabani na tumamba phamung bedadu ahingda kongkang makhon thorakpa mataw kya sa hingda toina tatana khoi mayamna tarami nong masoi hingda mabani gi phamung bed manakta leiba thongnawadu masa matumda hangto hangjin sanarkpa makholama akoina hinga duda tarami maduda mayam chu tumba hugwa narga yengpa matamda thongnaw marum maduda machimanaw gi mong matawdung na tawba miyo yani khang mapandagi yengamaga hathu tu satkibagi mami ma koina urami akoi so kibadagi sar hoi medam hoi kaurga yenghaluba matamda mapandadi mi so kanasu leiba uramde mataw sumna kiba kayama thengnarakpadagi nongma gi boarding adudagi miyo yani muksatki mari manga muk thoki konadi boarding aduda satra amata lehauram khide akoi loina satkrabanina warden khara leiribadusu
ꯀꯤꯕꯗꯒꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯍꯟꯅꯈꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯀ꯭ꯂꯥꯁ 10 ꯐꯥꯎꯗꯤ ꯁ꯭ꯀꯨꯜ ꯈꯔ ꯀꯥꯔꯛꯇ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯣꯏꯁꯤ ꯀ꯭ꯂꯥꯁ 10 ꯂꯣꯏꯕꯗꯒꯤ ꯇꯞꯅ ꯂꯥꯞꯊꯣꯛꯅꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯩꯅ ꯀꯥꯎꯕ ꯉꯝꯈꯤꯗꯕ ꯍꯧꯈ꯭ꯔꯕ ꯑꯩꯒꯤ ꯑꯀꯤꯕ ꯋꯥꯔꯤ ꯑꯃ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯑꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫